Matam amada yamna piklaba khungang amada matai manau anikha yamna lairana hingjarami. Nupa aduna Nanda haina kaurami aduga magi nupi aduna Santi haina kaurami. Makhoi anido thaba inkhangso adumag leptana surami. Adubu makhoi anigi yamna phattaba wakhal amadi mi khwaidagi hena sel paiba mioi ama oininglami. Maram aduna tumin migi maposu huranba chatlami. Aduga tungsin duna atopa khulsingda yonthokpa chatlami. Haujikti makhoi anido machanupa amasu yaujare. Machanupa adugi mamingna Mairaba haina tholami. Matai manau anido naha oiringaidagi huranbagi thabak ado macha lairaba phawbada lepa kauba lairamde. Machanupa adusu phatraba mama mapagi wakhalon adu laubana masu huranbagi thabak asi chatharaklami. Makhoigi imung haujikti lairaba imung haibadu kaudre. Senjau yamna paiba misak haibadu oire. Senjau paibagi phambala se phanglaba phawbada makhoi huranbagi sinpham asi leplamde. Sel tabu mi hobana amadi maduna pumna makni haina khanjabana sel gi wakhalda ngauchat narami. Nongmadi laikai gi nupi anikhak wari sanarami. Lata handak Nanda amadi Santi na sel yamna paikhalakliba aidi yamna ngakpa phawi. Adune mati ai sukhaliba labuk khara ka komlaga asuk yamna sel paigani haibagi thajabadi aidi kaya leite. Amadi aikhoiso labuk chali makhoi ga chap manaribani. Natragana makhoi ani sibu atopa thabaka chatpa jalo. Thainadi aikhoidagi sel yamna pubaga laklambani. Haujikti amuk hanaga lakhidre. Sel yamna paikhibadagi mapan ipanga thoklakidre. Machanupa su matomtani do yaujariba khangdre damati nang aigi laibaktana karam thoklagaba. Icha singa sigi mahai masingi changa dauriba sel mayam asiga thabaka ta hodaba waba jatni ko. Madumadi yam chummi labukta khara jatpasinadi oiba banate. Thabak amata paikhat hodaba aikhoigi asoibani. Khangdreda thoba malakpa haibaduni. Ngaikhone nangi nahamuglik ama mangki haibado phanglabra. Phangdreda ai yamna jaklibani. Lik ado aigi luhongbada imana hapirakpani. Mafam khangdana mangkhibase ai kharadi nungaide. Natragana nangi nupada hangudana mana lauthokpra haidana kanana khangni makhoidi nupani yu loina thaklibani. Madugi damak lik ado yonthokiba kaithokiba oiramlabadi kamdauba. Madumadi aigi nupana tawramgani haiba ai thajaba leite. Asukuibase awa nungai tanaduna himminarakpani. Masu aigi lik mangkhibaduda thiba yaba thijarambani. Khulase huranba amadi soidana leire. Aigi sune nahanta leirakpa phanek mayek naibi ama mangkhibagi wani. Karinune haisiba upuda thamdabro. O thamme khangde kamaina mangkhrino koka chairabani. Mid ama palaga mid tangbaga pangkhak oire. Adunine as aisu upuda thamlambalik adu phawba hek mangba ngamlibase. Talak aduda memcha sauna changlaklame. Makhoi anido magi mataw adu ubada kari tawraba jatno haina khalame. Matina hairaklame. Memcha kari tawre nangna asuk sauna laklisibo. Khangde mati ai khoidause pangsauda sauningmana loire. Haima adubu kari tawrage ba nakhoi nupaga khatnarakpra. Khatnaraklibani. Kari maramgino ha kari hainarino ba. Maramgadi leiba nateda. Ho magi sel khara labuk chaluba halaaga aigi phisakolgi selukta hapamiye. Aduga makhong makhot hamtokpa chatluiye. Aduga halakpadane leiramdri. Mana khalibu sel ado aina lawisinidana. Aina waba makhai kaitheldagi mana masing puduna halai. Aduga isaulang selaktana khut tharake tawraklibani. Aisu saungning khidana ne ngasidi ipamna chatlani haiduna haidokluri. As khangdre amuk yumda hanjilubasu yada. Karino khangdre aina tawgodoribase. Koka ngauzaida. Nupigi mapokse amana amuk chaibini amana amuk ngangbini pelabani. Is adugibu masu ngaihaki saubana haiki boiranganida yam thoine hena khanjiluranu. Masune chaithoklurabanina haujik waramladobani. Mana hena tawphom khangamaruyi. Horen ngaihak ingtharaga hanbana phagani. Nangna amuk haludradine masu nungairaroi. Aduna pharadralata. Khangdre aisu wakhal kase pungau ngauri. Atai lairi handak aikhoigi khulasida lepa laitana hingkalakliba amang ata mayam ase masigi horakpham thigatpham phagani haina khali. Memchana chummi mati nangna hairiba wafam ado yamna chummi. Khulase huranba amadi soidana leiri.
Nongmadi aikhoi maira paibi khara tanaduna huranba ado phadoknaba tawbana phagadra khali aduda aina yamna chingnaba ama khakti lei Santigi imungse aidi chingnadaba ngamde aisu yam chingnei nongmatangdi makhoigi arol athup khangdokpa pame aisu chingnarakpa kuirabane aigi handa khudob ama sumangkiba lei madugi numito Santi aikhoida lakpa numitni aina phamphamda thamlambani masu phamhobani aina chalonba changlingaida thorakpada khudob atu leiramdabagi wan aisu phana chingnarabasu yumda lakpa midadi adumna tawba phajade khanduna yengbirabani ma kanadi hore numidangse aikhoi marupki paisa thinba chatlubani haijilagane amukta makhoigi yumda lona chatlusi aisu khangningliba pumnamakse achumbara aranbara haibado madu khangdriba phawbudi wakhalase kaya nungaiba phangloidawri memchana karigumba makhoina huranba oiramlabadi khangani aina lemna tharoi madugi nupido matina adugi wadi aina hena saunginglibani farese horene chakcha thoaga ai hana lata noida hobalaagi aduga memcha amu kauraga punna chatminarasi mayamdu loina wa khanaba loiraba matungda mayumda hanakre memcha so mapuroibagi mayumda kina changlami magi nupa nongwal so mabu halakpa ngairami makhoi ani du sauna khidre somda huran badu imungda nok tuna paisa masing thirami nupi ngasidi phanadi yam he aigidi ngasina yamna yamdre ngasise tanjamenja ama phangdrab atai lairi nacha nupa dudi kadai jakre mamanaba ani ahumla ambani aduga sanaba chatluni haidana chakhibani masi angang sidiba aina miga punganu chakanu na hairaga adum ekta punduna chatuna leiramba karino ne mama icha ase miyoibani laifadi binatine imung asida khinduna thamba yaba sanapot nate mi su makhong palibani marup singa punduna sananinglibani ne hoida aisu loina khangida aduda magi ipang pangjaba matawasiga aikhoigi arol athupse mana mingondaga haidoklamgadra pakhatpagi wani aduga mana magi marup yumasida pusalakpadusu karigumba soibadagi aikhoigi sel mayamase ukhrabadi amu chingna khidawribani mama nangsu nachanupa asibu aduk pangna khalidu karigin nangna pangye haina khalabadi mido adum pangbani singye haina khaladine adum singbani ho ai khangjadre kanade selse nangamta masing thiba loisalam ai kaitheldagi sareng amata lairukhige marak thatna nandana phagi tawsilai thau thum chamandana ne nasado khara lairadi sargada paikidana soiraroi nang Santi mapuroibagi wa aduda paine yenglaga hairaklami kariba nangna hairisi aise khara noyena usitribaro nangna picturaga apikpo noidine kangsoi samthong ado adum chaw aidi isa phabanina ahawba sarengdo chathoke o chabiu lengba ngamdraga numidangda tumbadi hawdokpirakanu thabak chapadane tumsit phadi Santi paithoklaga karisu hairamdana makhong adu phatphat thangkatuna chatkhre numidangi matam adu yausilakle huranba imung adu so sareng adu thongduna harau na chak adu chaminari chak chaba toklaga amuk punna phampham aduda phamduna wari sanarami somdamati lata hoida mabu kawba laklame makhoi ani amuk pullaga memcha hoida laklame makhoi ahumdu wari sanaduna laklame ngasidi soidana chumarala du khanglani somlakpana haujikti Santigi yum adu yaure laibak phabadi yum adugi thongnaw adu hangtoklame maduda makhoi ahum adu lona yengdaklame matai manaw ani do sel masing thiba amadi makhoina huralakliba pojai sing adu puputhokduna kaya yonthoksige haina khanarame madu makhoina urame madu ubada nupi ahum du mai hauduna saukhre hekta makhoi ahum khakta changlubadi phajadre khanduna kangsi kanna khinglame kangsi makhol aduda matai manaw ani do makhoigi anakpadani haiba khangladuna sasat khawa mada hapchilame miyam pumbasu chenaraklame mau ahal amana hairaklame icha sa kari tawrage nakhoina ahingsida kangsi khinglaklibadi memchana yengbiyu mangda uriba yumase masida lairiba matai manaw asina aikhoi khulasigi pot pumna makhuduna sel talibase Santi amadi nandase huranbani talak aduda Santi amadi nanda su thoraklame matina hairaklame he huranba ani ngasidi nakhoi ani gi chenpham lairaroi makhoi ani do pakhatpana loire nanda kari su khangsinadaba saduna hairei karino mayamna tawbirisibo aikhoina nakhoi gi pot hurale hairibasigi khudamga leibra Santina mo hairaklame
ꯃꯤꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯍꯧꯗꯨꯅ ꯂꯥꯛꯁꯤꯜꯂꯒ ꯀꯔꯤꯅꯣꯕ ꯑꯍꯤꯡ ꯑꯁꯤꯗ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯂꯇꯥꯅ ꯆꯪꯁꯤꯜꯂꯒ ꯁꯥꯟꯇꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ꯫ ꯈꯪꯕ꯭ꯔꯥ ꯆꯤꯟꯊꯤꯕꯤ, ꯅꯪꯅ ꯇꯧꯔꯤꯕ ꯊꯥꯛꯂꯤꯕ ꯂꯥꯡ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ? ꯉꯁꯤꯗꯤ ꯅꯇꯩ ꯅꯅꯥꯎ ꯅꯥꯊꯩꯔꯒ ꯆꯦꯟꯕ ꯉꯝꯒꯅꯤ ꯈꯜꯂꯨꯅꯨ꯫ ꯃꯌꯥꯝ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ꯫ ꯏꯁꯥꯒꯤ ꯄꯣꯠꯆꯩ ꯃꯈꯣꯏꯅ ꯍꯨꯈꯤꯕ ꯑꯗꯨꯒ ꯃꯥꯟꯅꯔꯕꯗꯤ ꯂꯧꯁꯤꯟꯕꯤꯌꯨ, ꯑꯗꯨꯒꯅꯦ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯁꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯈꯥꯝꯇꯣꯛꯄ ꯐꯥꯎꯕ ꯉꯝꯍꯧꯗꯅ ꯃꯌꯥꯝ ꯑꯗꯨ ꯍꯧꯅꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯃꯈꯣꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯖꯤꯟꯕ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯄꯣꯠꯆꯩ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯁꯨ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯥꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯁꯥꯎꯕꯅ ꯃꯩ ꯍꯧꯔꯕ ꯃꯤꯌꯥꯝ ꯑꯗꯨ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯆꯪꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄా ꯑꯗꯨꯅ ꯅꯨꯄꯥ ꯈꯔꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯁꯥꯎꯃꯟꯈꯤꯕꯅ ꯐꯨꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯩꯈꯤꯗ꯭ꯔꯦ, ꯁꯣꯔ ꯍꯣꯟꯈꯤꯗ꯭ꯔꯦ꯫ ꯃꯗꯨ ꯌꯧꯔꯕ ꯐꯥꯎꯕꯗ ꯃꯌꯥꯝꯗꯨ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯅꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯗꯨ ꯍꯣꯡꯗꯣꯛꯄ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯗꯨꯅ ꯃꯈꯣꯏꯗꯤ ꯃꯁꯤꯅ ꯍꯦꯟꯅ ꯃꯇꯤꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃꯛꯇꯗ ꯃꯊꯧ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯃꯨꯛ ꯂꯩꯍꯧꯔꯤꯕ ꯃꯆꯥꯅꯨꯄꯥ ꯃꯩꯔꯥꯕꯒꯤ ꯋꯥ ꯑꯃꯨꯛ ꯈꯟꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯃꯩꯔꯥꯕꯅ ꯀꯝꯗꯧꯕ? ꯃꯃꯥ ꯃꯄꯥꯁꯨ ꯑꯅꯤꯃꯛ ꯂꯩꯈꯤꯗ꯭ꯔꯦ, ꯑꯩꯗꯤ ꯏꯆꯥꯁꯨ ꯑꯅꯤ ꯂꯩꯖꯔꯤ, ꯌꯣꯛꯄꯁꯨ ꯉꯝꯒꯗꯕ ꯃꯥꯟꯗꯦ꯫ ꯃꯦꯝꯆꯥꯅ, ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯃꯛꯇꯤ ꯅꯠꯇꯦ, ꯑꯗꯨꯅ ꯑꯉꯥꯡ ꯌꯣꯛꯄꯒꯤ ꯊꯕꯛꯁꯦ ꯑꯩꯗꯤ ꯉꯝꯖꯔꯣꯏꯗ꯫ ꯈꯣꯝꯕꯅ, ꯑꯩꯁꯨ ꯅꯣꯡꯃꯒꯤ ꯆꯔꯥ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯗꯨꯅ ꯌꯥꯝꯅ ꯋꯥꯔꯤ, ꯑꯩꯗꯤ ꯌꯣꯛꯄ ꯉꯝꯖꯔꯣꯏ꯫ ꯃꯁꯤ ꯑꯉꯥꯡꯁꯦ ꯍꯨꯔꯥꯟꯕꯒꯤ ꯃꯆꯥꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯁꯨ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯔꯛꯄ ꯌꯥꯏ, ꯑꯗꯨꯒ ꯃꯥꯕꯨ ꯈꯨꯜ ꯑꯁꯤꯗ ꯂꯩꯍꯜꯂꯕꯗꯤ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄꯁꯨ ꯌꯥꯏ꯫ ꯈꯣꯝꯕ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤꯅꯦ, ꯑꯉꯥꯡ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯃꯁꯛ ꯈꯪꯍꯧꯔꯕꯅꯤ, ꯑꯗꯨꯅ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ꯫ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯥꯡꯖꯈ꯭ꯔꯁꯅꯨꯗ, ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ, ꯀꯥꯟꯅꯗꯦ ꯃꯌꯥꯝ, ꯌꯨꯝ ꯑꯁꯦ ꯃꯩ ꯊꯥꯗꯣꯛꯁꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯃꯩ ꯍꯧꯗꯨꯅ ꯃꯩꯕꯨꯜ ꯂꯪꯁꯤꯟꯗꯨꯅ ꯌꯨꯝ ꯑꯗꯨ ꯃꯩ ꯆꯥꯛꯍꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯃꯩꯔꯥꯕ ꯃꯌꯨꯝꯒꯤ ꯆꯥꯛꯈꯨꯝꯗ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛꯅ ꯅꯥꯟꯊꯣꯛꯐꯝ ꯑꯃ ꯇꯧꯈꯥꯏꯗꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯆꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯍꯤꯡ ꯑꯗꯨꯗ ꯃꯐꯝ ꯈꯪꯗꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯅꯣꯡ ꯑꯗꯨꯁꯨ ꯀꯟꯅ ꯈꯥꯛꯂꯛꯂꯝꯃꯤ꯫ ꯅꯣꯡ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯦ꯫ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦ, ꯁꯨꯞꯅꯇꯒꯤ ꯁꯨꯔꯨꯡ ꯑꯃꯈꯛꯇꯤ ꯃꯍꯥꯛ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯦ꯫ ꯁꯨꯔꯨꯡ ꯑꯗꯨ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯊꯟꯇ ꯃꯉꯥꯜ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯆꯪꯂꯛꯄ ꯃꯥꯏꯀꯩ ꯑꯗꯨꯒꯤ ꯈꯣꯡꯊꯥꯡꯒ ꯂꯣꯏꯅꯅ ꯃꯉꯥꯜ ꯊꯣꯔꯛꯂꯦ꯫ ꯂꯦꯞꯇꯅ ꯆꯪꯂꯛꯄꯅ ꯅꯨꯄꯥ ꯑꯃꯈꯛ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯍꯦꯛ ꯌꯦꯡꯕꯗ ꯃꯥꯏꯕ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯥꯏꯕ ꯑꯗꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯅꯍꯥꯛ ꯀꯔꯤꯒꯤ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯣ? ꯀꯥꯏꯔꯕ ꯊꯃꯣꯏ ꯀꯌꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯗꯕꯅꯤ꯫ ꯑꯉꯥꯡ ꯑꯗꯨ ꯃꯥꯏꯕ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯉꯛꯏ꯫ ꯅꯠꯇꯦ ꯑꯣꯖꯥ, ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯈꯟꯖꯕ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯍꯥꯠꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯃꯗꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯄꯦꯟꯊꯣꯛꯄ ꯉꯝꯖꯗꯦ꯫ ꯃꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯃꯟ ꯈꯨꯝꯃꯨ ꯍꯥꯏꯔꯤꯕꯁꯦ꯫ ꯃꯈꯣꯏꯁꯨ ꯇꯨꯝꯅ ꯃꯥꯡꯍꯟꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤ꯫ ꯅꯪꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯦꯜꯂꯛꯍꯧꯔꯤꯕꯁꯦ ꯅꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯒꯅꯨ꯫ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯃꯈꯣꯏꯅ ꯀꯝꯗꯧꯅ ꯍꯥꯠꯈꯤ ꯍꯥꯏꯕ ꯅꯍꯥꯛꯁꯨ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯃꯈꯣꯏꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯅꯦ? ꯃꯩꯔꯥꯕ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯁꯤꯡ ꯃꯍꯥꯛ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯕꯨ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯁꯨ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯃꯥꯅ ꯍꯟꯅ ꯑꯍꯦꯟꯕ ꯀꯌా ꯑꯃ ꯍꯥꯏꯖꯤꯟꯗꯨꯅ ꯃꯥꯕꯨ ꯐꯠꯇꯕ ꯂꯝꯕꯤꯗ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯀꯥꯏꯅ ꯊꯪꯅꯗꯤ ꯃꯩꯔꯥꯕ ꯃꯍꯥꯛ ꯃꯃꯥ ꯃꯄꯥꯒꯤꯗꯃꯛ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ ꯂꯧꯔꯝꯃꯤ꯫ ꯑꯣꯖꯥ, ꯑꯩ ꯁꯣꯏꯗꯅ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯒꯤ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯩ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯁꯣꯏꯗꯅ ꯂꯃꯟ ꯈꯨꯝꯒꯅꯤ꯫ ꯑꯩꯕꯨ ꯉꯁꯤꯗꯒꯤ ꯑꯣꯖꯥꯒꯤ ꯃꯍꯩꯔꯣꯏ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯂꯧꯁꯤꯟꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯃꯍꯩꯔꯣꯏ ꯑꯣꯏꯍꯟꯒꯅꯤ꯫
Maiba aduna magi mangaksamda siriba lik amuba adu lauthoraklaga Mairabada sibirami. Mathangi numit adudani Phatraba maiba aduna mabu laiwatinwa kaya tambirami. Madudagi Mairabagi wakhal amadi thotlamba thamoi adu phattabatana yomsinkre. Chahi 13 haujinkre. Hojikti Mairaba mapung marei phari. Nongmagi numit amada masa mathanta haijarami. Hojikti aihak mapung marei phari. Aduna aigi ima amadi pabungi laman khumnabagi matam adu lakle. Phatraba makhoibusu aina nongmagi tumna manghangani. Wase hairaga Mairabadu makhol hauna noklami asumna mahak surung adudagi thoraklami. Aduga khul machasingda lakpa haurami. Mina uroidaba khangloidaba mafam kayada lotlotuna chelami. Ujau amagi marumda lumduna angang ahum khak sanabadu urami. Madu ubada mahakna magi mitrang adu sizinaraklami. Angang ahum adubu wakhal joyhalami. Madudagi angang ahum adu wakhal amata tadana. Makoi ahum adu pangphuda phunaraklami. Nungna khara langna matawaduda Mairaba momon nokna penthokna yenglami. Asumna kaina thangdadi angang ahum adu laikhidre. Asibagi hakchang ahum adu mahaki mitrang aduna utolhalami aduga nungsina sitkiba maikai aduda chathalami. Mafam amada amuk laklami makhoigi hana mayum oiramba miyam aduna mai tadok pikraba mafam adu uri. Kayadi kuiri chahi 13 haujinkre mi kanasu lainadabana amadi kanasu changbidabana sengtokpinabasu laitana yum adu yenghaidre. Maina tangkhai ama chakthekraba yum adu ubada mahak mapi taraklami. Yum adu uraga hena magi thamoida sauningba mama mapagi mairina yomlaklami. Mi kanasu ujingai tuminna yum aduda changkhirami. Ngaihak yum aduda potharami aduga amuk thorakle. Haibaga tawbuga mama ibema santibu masam paiduna khupakna thakiba nupi ahum mati lata amade memcha makoising adu lambida lakpa urami. Madudagiri mahak magi mitrang adu tawraklami aduga makoi ahumbu wakhal joihenduna makhoigi maina chakraba yum aduda changhalaklami. Madudagi Mairabana makoi ahum adu chaukrida amamamta oina kisilami aduga thoraklami. Mapalda leplaga mahaki mitrang aduna yum adu amuk mai chakhalami aduga thuna chenkhirami. Maisana yomlaba nupi ahum adu makhoibu kanbinaba koikau kauraklami. Lekagi mising adu su pakhatna chenaragle. Adubu makhoi chakliba yum aduda di changnaramde maramdi yum adu makhoina tumna mai thadokraba yum aduni. Ahal amana hairaklammi Ija sa aikhoi yum masida changumsi masida karisu afaba lairoi mase phattaba saitangi athemba oigani masida changlurabadi aikhoi soidana siba haibadu thoklagani. Hanubi amana amuk hairaklammi achumbani aikhoi yum masida changludabana phagani haina khali. Pumnamakse aina khanbada laikhidraba makhoi anigi machanupa Mairaba mafam khangdana mangki. Mahak haujikti chawbu sarek pharamlagani. Mahakna mama amadi mapabungi laman khumnanabagidama pumnamak ase silakpa soidana oigani. Nupa amana amuk hairai abokna hariba pumnamak achumba oigani khali. Aikhoigi asoiba haibabu angang ado matam chana thihodabana asoibani. Haujikti mahak pakhang pharamlagani. Masaksu khanglaroi kari tawri haibasu khangba ngamba natedo. Pumnamakse aikhoina cheksilhodabadagi thokiba ngakani. Mayam haujikti aikhoi kari tawgani haibado amukta khanasi. Natrabadi masidagi hena wathok kaya amasu thorakpa yai. Hoi yaribani aduna aikhoi wakhal munna khalaga thabak paikhatnaba honasi. Hayeng isa isugi damakta aikhoi khandaba yadabani. Karibu thoklagaba kanade hayeng mahekta khunja singpuduna wa amatang tanasi. Hayeng khulasigi wa tanapam sanglen aduda mayam thengnarasi. Maduna pharani tomba adudi mayam hayeng sanglenda amuk pulasi. Ngasigidi yumda hanarasi. Thongado tumlamdaida chena lonsinbi khulase handakti irang ama tawrakadawri. Mayamdu mayumda hanakre somdasu angang ahum hanjilaktaba imung adu awaba oiri. Jattuna thirugadabasu makhoi masa aduda akiba ama phawri. Adubu phana yamna kirabasu machabudi nungsibana makhoi khara haunaduna machasing adu amuk thiba laklami. Lampak aduda machasing adu kauduna laklami. Matawadu Mairabana urami. Madu ubada Mairabana angangsing adugi khonjal lausin aduna umang aduda kaukalaklami. Ima aisida laiye aibo mukta kambiu lao aigi mitsisu makhoina punsinbire ikudi khongsisu loina punsile ai mapam kadaida laino aiba wakhal tadre ima. Macha ahum adugi khonjal adu tarabada mama ahum adu umang aduda kina ka khalaklami.
Leptana asum jasinkhibana numidang aduga oibaga makhoi mafam kadaida leiribano haiba masana khangjakhidre. Mama ahum adu haujikti wakhal taragli. Makhoigi macha ahum adu leiba natte haiba. Makhoi ahumdu tung handuna chenanaba haiduna hotnarami. Talag aduda mairabana ujaw amadagi fanchong tharaglami. Mataw aduda nupi ahum adu amuk tungda handuna mamanglomda sangna chenkhirami. Leptana chelakpana kaina thangdadi umang adugi aroiba turel achawba ama yauraklami. Turel ado yamnasu sangba yamnasu luba turel amani. Makhoi ahumdu turel aduda chongthabadi kiza tung onthoraklaga haizaraklami. Nahakpu kanano karigi aikhoibu hatke haina khaliban. Ai kanano haiba masak khangning manatra hairagi taro. Ngasidagi chahi 13 gi mamangda nakhoina minungsi leitana hatok pikraba. Huranbani haiduna nakhoina hatpikraba Nanda amadi Santi. Makhoi anigi machanupa mairabaduni. Waduda nupi ahum adu yamna ngakle. Makhong adu sunikpana loi. Pakhatpana sumasado yadri. Nupi amana kina hairaklammi. Mairaba, nangna aikhoibu sauribado madulanbini. Aikhoidi nangi ima amadi pabungbu hatpada yaukhiba leite. Aduga amaromdadi nangsu munna khanduna yengu. Migi mapot maral huralabadi. Mapu aduna dum saurakpa tabani. Nakhoi yawbo yawdaba karisu darkar tadi. Adubu huranba amabu fazana warak watembiduna wakhal tahanbada kari akaiba lebake. Mibu khasiktang soikhibagidamagta thawai lawba haibasibu chumlibra. Haujikti aina nakhoi kana amatabu lemna thaba leiraroi. Nakhoi pumnamak tumna manghangani. Nupi ahum aduna hanjin kanbinaba haizaba phawba mairabana tabikhidre. Mahaki mitrang aduna makhoi ahum adubu turel aduda intharami. Mathangi numita khunjasing aduna sanglenda punna lakpa matamdadi sanglen adu mai chaktuna leirami. Madu ubada mayam pomba chensilami aduga sanglen adugi nakanda leiriba pukri adudagi ising soktuna mai adu muthatnaba hotnarami. Phana ising aduna muthatlabasu sanglen adudi maina tumna chakthokre. Mayam adu haujikti akibagi masak oire. Sanglen adu thaina ipa ipu ahalaman singna laigi sangleni haiduna hainarambani. Khunja asigi miyoi kananasu sanglen asibu mai thadokpa kizagani. Mafam asibu ko libi lairembi adu haujikti khul asida thoraktuna chatlamlagani haina khunjasing adu thawai wanarami. Khunja khara amadi kibana khul adu thadoktuna chatnakre adubu lairaba khara amana cheksin thawrang lawduna kina leihowi. Nongmadi mairaba surung adudagi thoraklaga umang aduda tapna laklami. Khanghaudana kanagumbi amakhakna isai sakbagi khonjel amakhak taraklami. Madu tabada mahak mamunui aduga mathanta wakhalda khalami. Ngasidi nangi numit loiraba. Ngasidi aine hek thorakpa miyoi ama amuk phanglaba khangani. Nupi nang leiram. Asumna mairabana nupi adu hatnanaba haiduna khonjel adugi maikai tamna laklami. U achauba amagi marumda yengtharai. Kadomdagi no khanghaude. Nupi adubu urubada mahak pungsung sungkhirami. Nupi adu aduki matik yamna phajai. Angauba phizol so seli. Makokta leihauna kajeng leigumna lenglaga hapi. Masamadusu yamna sangi. Malangi tanthada thekna nauna sari. Nupi adu ubada mahak makhut adu matungda losinkhirami. Ngaihak pukning huna yenglami. Mairaba nupi adubu uningman khibana mahak u adudagi thoraktuna manakta changsilakli. Saghenbi nahak pukanano. Nupi adu mairaba da yenglai. Aigi itawasibu ubada ai kanano haiba khangdabra. Mairaba yam ngai. Ai wakhal ama taba ngamjadri. Nangmu mafam asida matau karamna leiramlibano. Nangi yumna kadaidano. Nupi aduna hairai. Aigi yum haujikti leitri. Mairaba ngakna hairai. Kari haiba. Aibu wakhal amukta tahal. Nangna tumna mai tadok pikraba sanglena dugi lairembi aduni ai hakse. Haujikti aigi leifam amata leitri. Atopa khul amada amu tilluragi. Aroiba oina umangase nungsi haiduna ngaihak sanarambani. Lairembi adugi wa aduda mahak yamna ngai amadi mahak lairembi aduna khul asibu thadoktuna chakhragani haiba wa sitabada masado wahang kaya hangningbana yomi. Mafam kadaidan nangna chatkadawribase. Aigi leifamdi nangi nafamdadi aidi haidoi. Maramdi nangna mara leijadraba miyoi kayagi punsibu muthatpa ngamba fattaba wakhal chenba misak amani. Aduga aidi achumba mayamgidamaka thoklaba lairembi amakhakni. Mairabana aibu fatte haibadi langani lairembi.
ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯄꯥꯕꯨꯡꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯥꯏꯈꯤꯕ ꯊꯃꯣꯏ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯃꯟ ꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯦꯞꯈꯤ꯫ ꯉꯁꯤꯗꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯦ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯇꯝꯕ ꯉꯝꯗꯦ꯫ ꯁꯣꯏꯈꯤꯕ ꯀꯌꯥꯗꯒꯤ ꯄꯨꯟꯁꯤꯕꯨ ꯇꯦꯝꯁꯤꯟꯈꯤꯕ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯀꯌꯥꯅ ꯊꯋꯥꯏ ꯊꯥꯈꯤꯕ, ꯑꯗꯨꯕꯨ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯕꯨ ꯇꯁꯦꯡꯅꯃꯛ ꯍꯥꯠꯈꯤꯕ ꯅꯠꯇꯦ꯫ ꯁꯣꯏꯕꯗꯒꯤ ꯄꯨꯝꯅꯃꯛ ꯊꯣꯛꯈꯤꯕꯅꯤ꯫ ꯉꯥꯛꯄꯤꯕ ꯍꯥꯏꯕ ꯊꯃꯣꯏ ꯑꯁꯦ ꯄꯥꯟꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯅꯨꯡꯗ ꯄꯨꯟꯁꯤ ꯑꯁꯦ ꯏꯪꯊꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯁꯣꯏꯈꯤꯕ, ꯃꯤꯕꯨ ꯍꯥꯠꯄ ꯍꯥꯏꯕꯁꯤꯕꯨ ꯁꯣꯏꯈꯤꯕ ꯀꯧꯒꯗ꯭ꯔꯥ? ꯃꯤꯅ ꯇꯧꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨ ꯃꯍꯥꯛꯅ ꯆꯩꯔꯥꯛ ꯄꯤꯕꯤꯒꯅꯤ꯫ ꯑꯗꯨꯕꯨ ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯗꯨꯅ ꯅꯁꯥꯅ ꯅꯁꯥꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯃꯟ ꯈꯨꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨꯗꯤ ꯂꯥꯟꯒꯅꯤ꯫ ꯅꯍꯥꯛꯁꯦ ꯐꯠꯇꯕ ꯂꯥꯏꯁꯤꯡꯒꯤꯗꯃꯛꯇ ꯄꯣꯛꯂꯛꯄ ꯃꯄꯣꯛ ꯅꯠꯇꯦ꯫ ꯅꯪꯗꯤ ꯃꯄꯨ ꯃꯍꯥꯛꯅ ꯊꯥꯕꯤꯔꯛꯄ ꯑꯇꯥꯡꯕ ꯃꯅꯤꯅꯤ꯫ ꯅꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯍꯥꯠꯀꯅꯤ꯫ ꯑꯐꯕ ꯊꯕꯛꯇꯣ ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯒꯨꯟ ꯑꯃꯅꯤ꯫ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯏ꯫ ꯑꯃꯔꯣꯝꯗ ꯃꯍꯥꯛ ꯅꯤꯡꯉꯝꯗꯕꯁꯨ ꯄꯣꯛꯂꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯈꯪꯖꯔꯛꯂꯦ ꯑꯃꯗꯤ ꯐꯠꯇ꯭ꯔꯕ ꯃꯥꯏꯕ ꯑꯗꯨꯅ ꯃꯥꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯟꯈꯤꯕꯗꯒꯤ ꯃꯥꯒꯤ ꯆꯝꯅ ꯍꯤꯡꯖꯔꯝꯕ ꯄꯨꯟꯁꯤ ꯑꯗꯨꯕꯨꯁꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯤꯡꯁꯤꯟꯕꯤꯔꯦ꯫ ꯃꯩꯔꯥꯕ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯒ ꯍꯥꯏꯔꯛꯏ, ꯂꯥꯏꯔꯦꯝꯕꯤ, ꯑꯩꯍꯥꯛ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯃꯤ ꯀꯅꯥꯁꯨ ꯍꯥꯠꯂꯔꯣꯏ, ꯐꯠꯇ꯭ꯔꯕ ꯃꯈꯣꯏꯒꯤ ꯃꯔꯛꯇꯁꯨ ꯌꯥꯎꯔꯔꯣꯏ꯫ ꯅꯪꯒꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯗꯨꯗ ꯄꯨꯁꯤꯟꯕꯤꯌꯨ ꯑꯃꯗꯤ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯂꯥꯏꯔꯦꯝꯕꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯅꯪꯅ ꯑꯩꯒꯤ ꯋꯥ ꯄꯨꯝꯅꯃꯛ ꯑꯁꯦ ꯌꯥꯕꯤꯔꯛꯇꯨꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯄꯁꯦ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯃꯩꯔꯥꯕ꯫ ꯃꯤꯑꯣꯏ ꯀꯅꯥ ꯑꯃ ꯑꯩꯅ ꯅꯪꯒꯨꯝꯅ ꯍꯥꯏꯈꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯠꯇꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯆꯠꯈꯤ꯫ ꯅꯍꯥꯛ ꯈꯛꯇꯅꯤ ꯑꯆꯨꯝꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯤꯕꯁꯤ꯫ ꯅꯪꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛ ꯑꯣꯏꯔꯕꯗꯤ ꯅꯪꯒꯤ ꯉꯛꯁꯝꯗ ꯁꯤꯔꯤꯕ ꯂꯤꯛ ꯑꯃꯨꯕꯗꯣ ꯂꯪꯊꯣꯛꯈꯣ꯫ ꯃꯗꯨꯅ ꯐꯠꯇꯕ ꯀꯌꯥꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯂꯧꯁꯤꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯩꯔꯥꯕ ꯂꯤꯛ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯂꯪꯊꯣꯛꯏ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯂꯤꯛ ꯑꯗꯨ ꯎꯠ ꯑꯣꯜꯍꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯠꯂꯁꯦ꯫ ꯂꯥꯏꯔꯦꯝꯕꯤ, ꯅꯍꯥꯛꯅ ꯄꯨꯕꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯂꯥꯛꯆꯒꯦ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩꯈꯣꯏ ꯑꯅꯤꯅ ꯈꯨꯟꯖꯥ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤꯗꯃꯛ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯅꯅꯕ ꯍꯣꯠꯅꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯁꯨ ꯃꯄꯨꯡ ꯐꯥꯍꯟꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯣ ꯉꯁꯤ ꯅꯣꯡꯃ ꯈꯛꯇꯃꯛ ꯊꯦꯡꯅꯔꯗꯨꯅ ꯑꯃꯗꯤ ꯊꯃꯣꯏ ꯇꯤꯟꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯅꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯩꯔꯥꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯨꯗ꯭ꯔꯦ꯫ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯃꯗꯤ ꯊꯕꯛꯁꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯨꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫